Kanglai Palthang Miyeng Tabiriba Singbotaramno Uksari Malimgi Tongan Tongan Mafam Singi Maru Oiba Pau Khara Update Puduna Laksari Russian missile na Nungpok Ukraine da Mari Hatkhre Nungpok Thangba Ukraine gi city Ezium da ngasi Russian missile amana miyoi mari Hatkhre amasung Toukhre Toukhre haina Kharkiv region gi governor aduna social media da phongdokre February 2022 da Russia gi landaba adu hawdringai gi mamangda miyoi 1995 rom lairamkiba Ezium hariba city asi Ukraine na amuk hana loksendringai gi mamangda lan adu gi horakpam Toukhre Russia na khudum chanki adum oinamak region adu da Russia gi forcing na mathang mai paglaki amasung mapam adu da bomb thadaduna Kankhalak kibadagi Ukraine army na 2022 da khut handuna attack tawkiba aduda phangkiba khumang chauksin masing adu mangki ahanba phangba pawsingi matung inna khudum challiba sing adu ballistic missile ama sijinaki myoi mari sikre haina telegram da elek senegobana iki amasung myoi manga hospitalized Toukhre haina makata ki lanphamgi mamang thangba paringda kilometer nifu rom lapna leiba town amadagi mayai chabukta pandam thamlakiba Russia gi attack aduda miyoi kon sokle haina anoba pawdamda mahangna phongdokibani nakal amaromda United Nations na ningthokaba numita Russian force singna Toukhre sida makhoina Pharaba Ukraine landmissing hena hatkani warning Toukhre Russia da February 2022 da Ukraine na landakhiba adugi matung prisoner of war hatpa yauna Moscow amsung Cuba na amaga war crime sing chathabagi maral sinaki haukiba sahigi October gi aroiba tungdagi Russia gi force singna tongan ba thodok kunmari da asumna hatpa humbudra taruk record Toukhre haina United Nations Monitoring Mission in Ukraine na phongdokhi Russia force singi mihat sing adugi matangda Ukraine gi foreign minister Andriy Sybiga evidence pidana makhoina modern Ista atamnana POW hatpagi khwaidagi chawba campaign singi manungdagi ama chatharaba yai haiki malemasida condemn tawbota natana khudagi athuba thabak lokhakadabani aikhoina anokba amasung phal phangba international legal tools mathoktai amasung chenariba sing adu accountability uhanbagi masak thokpa thabak sing lokhotpa mathoktai haina social media da thokpa post amada mahangna phongdokibani pharaba Ukraine landmi sing hatpagi evidence tigatnaba UN amasung International Committee of the Red Cross na mahakna appeal Toukhre haina Ukraine nian Human Rights Mitri Lobenesna sang naina lakthorakli Makatarakpa update ta Pakistan da Taliban na polio kapagi ngakpa police Hatkhre polio naba missing hengalakibadagi lebak sinbatungna chathaba immunization gi ahanba numita polio vaccinator sing ngaknaba lakiba police officer ama makhoina hatle haina Pakistani Taliban singna phongdokibani awang nungsuk thangba Kharab Patukwa province ki Mazrut town gi mafam aduda polio vaccinator sing adu ngaknaba lakpada officer adu hatkibani haina mafam adugi police official Janmat Khan AFP da phongdoki motorcycle da tongduna lakpa miyoi anina mongonda numaina kapki khudakda haiba miyoi adu mafam adumakta da laikidabani hairi Makatarakpa update da China ga yetnariba Seoul region da US amasung Philippines fighter aircraft sing na punna patrolling chathakre Haukiba chahida China gi fighter jet singna Philippines ki aircraft ama tan thoknaba flyers sing kapkiba yenaduna leiriba South China Sea gi Seoul amagi mathakta ngasi US amasung Philippine aircraft na joint patrol and training ama chathakre haina Philippine official singna phongdokrakre awang nungchup thamba Philippines manakta leiba yamna kanna yenariba Scarborough Seoul adugi mathakta chathakiba joint patrol and air intership drill sing adu US President Donald Trump na amuk hanna office pairakkiba matung matam sangnadagi TT allied sing aduna chathakiba ahanbani Trump ki America first haiba foreign policy gi khongjang aduna mahaki anoba tam asida region asida US commitment ki pakchawba amasung achetpagi matangda Asia gi manungda leiriba Washington gi ally sing manungda nungnangba sing pokhankre mahaki mamangda leiramba Joe Biden na China gi hengalakli bathabak sing thingnaba region aduda security gi ally sing khutpu ama kankhat hannaba thabak paikhatlamki yeknabagi aircraft ama matou karamna thadatkadage haiba practice toba chawrakna patrolling toba aduda US Air Force B-1 bomber aircraft ani amasung Philippines Air Force
FA-50 fighter jet ahum yauki joint petrol aduna sol adu ngakleba Chinese force singdagi singnaba ama thengnakhibra haibadu kudakta khangdri exercise sing adu air force sing adugi mathakta lanthengnabagi tongamba sing hengathanaba amasung air domain phagathanduna operational coordination hengathanbada mateng thamki haina Philippines Air Force na phongdokhi Makatarpa update ta Iran na Pakistan amasung Iraq ta missile attack chathakre Iran na maga yumlon nauna leiriba Pakistan amasung Iraq ta ngasi missile attack sing chathakre Pakistan da missile attack sing aduna manung hanjinna leiba chingi lamdam sing da pankhi Iran ga political amasung military gi naknaba mari sing leinaba Iraq ta chathakiba attack aduna Kurdistan gi konung Irbil da pankhi thodok animak aduda Iran na mokoi gi territory manungda handak chathakiba attack sing da chenai haina moral siriba terrorist sing adu tanthorakpani haina Iran gi official sing aduna haiki Iran gi wafum adu Iraq amasung Pakistan anina yakhide terrorism na region adugi lebak pumnamakta piriba apunba akiba amani amasung masi thengnanabagi damakta amana amagi Khusamnaduna mathau tongminaba changi haina Pakistana matam pumnamakta haiki haina Pakistan gi statement amana hairi Pakistan Tamilurun yauna militant group sing changjafam pi haina Islamabad da Afghan Taliban da maral sibaga loinana Afghanistan ga leinaba Pakistan gi mari sing phattana leiri ngasigi attack aduna Pakistan gi manungda Iran na chathaba hanba attack natte hairi Makatarapa atopa update amada Hamas ka ceasefire negotiation singi ani suba tangka ki damak Israel na thorang Toukhre Prime Minister Benjamin Netanyahu na Washington da khanarakiba singi matung inna Israel na Hamas ka ceasefire gi ani suba tangka ki technical oiba mong sing lepnanaba chayol asigi aroibada Qatar da working level delegation ama thargani haina Prime Minister gi office na ngasi phongdorakre US tagi halakiba Matung Netanyahu na tungi negotiation singi phibam semduna dil adugi ani suba phase ki matangda lebak asigi phirep review tongnaba Israel gi political security cabinet phamlagani January 18 da hokhiba ceasefire gi tam singi makada ani suba phase ki wari chanaba sing adu ningthokaba numita hongnaba matam lepnakibani adum oinamak Netanyahu na US Security Advisor Mike Waltz amasung US President Donald Trump ki Middle East ki Special Envoy Jacobs unadriba fawba meeting adu yaithoktuna thamkhibani US tagi halaklaba matung ceasefire asi hojik jathariba ahanba tangkak asida Israel gi manungda phajinduna jailda thamliba Palestinian terrorist chak kaya gi mahut sinnaba oina chayol taruki manungda punna Israeli mi 13 thadokadabani asengba masing adudi Miyoi chak kaya yamna hinglingduna leiribage haibagi maka pongani hojik phawbada Israeli 13 amasung Thai manga punna hostage 19 thadorakre lemhoriba khumphutaruki maraibak adu ceasefire asigi 13 suba numita haugadoriba negotiation sing aduna lepkadabani October 8 ta Gaza border managda Israeli community singi mathakta Hamas ki attack sing aduda Israeli amasung foreigner chani yangkhaini toy rom phaki amasung yamdrabada miyoi Lisingamaga chani rom hatki lemhoriba hostage Manipur 38 adugi manungda 35 di sire haina lauthokre Makatarpa aroiba update ta awang thangba Japan da un chathina tabadagi miyamgi punsi da sokhankre Japan ge awang thangba maru oiba Hokkaido ithata ngasi lebak pokpa numita mamangi recording thugaiba chathina un takiba aduna traffic ta apanma pikre airport sing thingjin hankre amasung delivery sing thengtha hankre adubu hojik phawbada chathina sok opanba natraga akai atoi thokpagi paw leite Obi Hero da foot mari thana un takiba aduna mamangi record sing thugaiki Japan Meteorological Agency na awang nungchuk thangba Japan da yumjake segi numidang wairam amadi mathangi pung 13 da foot 3.2 phawba yawna amadi Hokkaido da foot 1.3 henbagi un takani haina mangjawnana lauthokre Hokkaido fracture na soklaba mafam sing aduda highway sing amadi main road singi saruk adu thingjinkhre train service sing su suspend tokre hairi